MP RK Ranjan Union Minister oiba yana leire. Inner Manipur Lok Sabha gi MP oiriba Dr. RK Ranjan BJP gi National President JP Nath na kaurakpadagi haujik Delhi da leire. Pausi asina thajaba yaba mafamdagi phangba paugi matung inadi MP Dr. RK Ranjan bu BJP gi National President JP Nath na kaurakliba asigi maram oigani haidibadi ikui kuidana Prime Minister Narendra Modi gi Laingaki Ministry chauthokadoriba sida MP RK Ranjan Union Minister of State ki portfolio ama piraba yabagi thajaba yamna nakna leire. Loinana MP Dr. RK Ranjan da Environment natraga Art and Culture ki Minister of State ki phampiraba yana leire haire. Prime Minister Narendra Modi amadi BJP ki center ki lusingba singna laukhatliba khongthang asi mathang sahi 2020 da pangthokodoriba Manipur Assembly election asida BJP na Manipur da yamna sauna mai paknaba honarakpane. Loinana center ki BJP lusingba singna Manipur miyam gi damakta khanduna Manipur gi MP amada Union Minister gi pham phauba lanthok I haibadu thabakna utpane. Panwa yabadi Prime Minister Narendra Modi na lusingba Ministry asigi Union Cabinet ki masing asi marifuga mathoine adubu haujik yankhaiga humdoidagi hena leitre. Makata na Union Minister kunganipan nauna hapsinabagi mafam leiribane. Hangduna leiriba Union Minister gi phamsing asi maruaina 2022 gi anganbada state manga haibadi Manipur, Punjab, UP, Goa amasung Uttarakhand gi mikhal asida midyang thambaga loinana miyam gi pukning laksinanaba akhanaba thoksel BJP gi center gi lusingba singna paikhalakpani haina miyamna thajanaribane. Thajanariba sigi manungchana Manipur dasu mathangi assembly election da BJP na chauna mai pakhanabagi damakta MP Dr. RK Ranjan da Union Minister of State ki phamasi sungsoi soidana thindorokani haibagi thajaba yamna nakna leiribane. CM Biren amasung Speaker Khemchan COVID vaccine gi ani suba dose kapthokre. Manipur gi Chief Minister N Biren ahanba COVID vaccine kapkhraba matungda ngarang Jenims Hospital da ani suba dose mai pakna kapthokre. Haujik phauba Chief Minister gi haksang gi phibam phana leire. Manipur gi mipum khudingmak COVID vaccine gi ahanba amadi ani suba dose sungsoi soidana kapthok pinaba Chief Minister N Birena appeal tawre. Amaromda Manipur Legislative Assembly gi Speaker Yumnam Khemchan ngasi COVID-19 gi ani suba dose ki vaccine singjamai Waikhom Leikai Athletic Club ta pangthokre. COVID vaccine ani suba dose kapthokpaga mari lainana Speaker Khemchan na phongdokhibade Bharat ki Prime Minister Narendra Modi na Bharat ki praja pumnamak COVID-19 laichatagi ngakthoknabagi pambaide vaccine kapthokpani haibagi makhada chatharakpa vaccination asi singjamai kendra gi oina 9 lak subane. Haujik phawbada singjamai kendra da miyoi listing anigi mathakta COVID vaccine kapkhre. Masigi mamangda Urban Health Center singda COVID Helpline Center na sinduna nongmada miyoi chamadagi na chamaga yankhai phawba COVID vaccine kaptuna singjamai kendra gi oina chada humudra haujik phawbada COVID vaccine kapthokle haikhi. Mahakna makhata na hai haujik singjamai kendra gi oina COVID vaccine kaptriba sing district administration ga tanaraga kendra gi volunteer singa khusamnaduna athubada kapthoklagani. Miyamna COVID ki third wave tagi ngakthoknabagi upaide COVID vaccine kapthokpanatana leite. Miyamna COVID third wave tagi ngakthoknaba praja miyamna yariba makhai COVID vaccine kapthokpiyu hainasu Speaker na appeal tawkhe. Lawpham sittanaba amadi Urea government na lepa mamalda lawmi singda marang kaina phanganbiyu mahiroi lub. Matam sangna lawmi singna ikang thokpagi amadi har mamal tangna phangbagi awaba mayoknaringai Manipur Lengaki Agriculture Minister na lawmi singda har marang kaina phangangani haina lauthokhiba mahiroi lub singna thagatli loinana haikhiba wafam singmak thabakta onthokpirakani haibagi thajaba mahiroi lub singna thamlakle. Lawmi singna mathau taba matamda har phangdaba phanglabasu ka hena wangba malda market tagi phangba se chahi khudingi lawmi singna mayok narakpa khudong sadaba oire. Lawmi singda har piba matamda tangai fadaba pata yaugudabani haiba thoksil haukiba sahi singda chanaduna lakliba se law waiduna law panariba lawmi singda khudong chahande amade lawmi singna lawkhidraba har sing ahenba mamalda maningthongda thadoroknabagi maram ohelle. Lawmi na har phangnanaba honabada pata tangai fadana changhanbagi mahutta lawmi singgi saktak se sabiduna law wairaga law panazariba lairaba misang sanga leijadaba lawmi singna thengnarakpa khudong sadaba sing kokhananaba Agriculture Minister na thabak paikhat piyu. Lawmi singna mathau taba har matam sana amadi
लेंगांगना लेपा ममलदा फंगद्रबदी लोइनना लौमीसिंगदगी ग्रे मार्केट तौबसिंगना अहेनबा ममलदा हार योननबा होनरक्लबदी मदुबु यंगसिननबा एग्रीकल्चर डिपार्टमेंट के हेल्पलाइन नंबर लौमीसिंगदा पीबीदुना हक्थेंगना लौमीसिंगना एग्रीकल्चर मिनिस्टर याउना डिपार्टमेंट की मकोक थोंबा ऑफिशियल सिंगदा वाकटपगी खुदोंगचाबा पीबीयु हाइरे हौजिक मणिपुर की लौफम कयादा लौ उनबा इसिंग फंगदबगे अवाबा पम सिजिनदुना इसिंग सिंगलबसु डीजल की ममल का हेना वांगबा असिनसु लौमीसिंग खमथेंगना वाहल्ले हौजिक जुलाई की अहानबा चयोल फावबदा लौ पानबा याद्रिबसि कोकननबा एग्रीकल्चर डिपार्टमेंट माइनर इरिगेशन डिपार्टमेंट वाटर रिसोर्स डिपार्टमेंट अहुम की ओइबा कोऑर्डिनेटिंग कमिटी अमा सेंबिदुना लौ पानबा यानबगे थौरांग तौबियु अमदे तुंग कोइना सनगदबा थौसिल थौरांग पाइखटपियु हाइना महिरोइ लुप देसाम एमसु एम्स अमदे KSA ना पुल्लगा थादोरकपा चेरोल अमना हाइरे तालिबान मायोकनबा ngamdabadagi अफगान गवर्नमेंट लानमी लिसिंग अमा हेन्ना ताजिकिस्तान दा सेंसनख्रे तालिबान सिंगा अहिंग सुप्पा अमा अकनबा लान थेंगनरबा मतुंग मायोकनबा ngamlaktabadagi अफगान गवर्नमेंट लानमी लिसिंग अमा हेन्ना युमलोनबा ताजिकिस्तान दा निंगथौकाबा नुमित्ता सेंसिलकले हाइरे हौखिबा चयोल असिगी मनुंगदा US लानमी अफगानिस्तान दगी लौथोकपा हौखिबगा तालिबान सिंगना अफगानिस्तान की अवांग थंगबदा अकनबा ऑफेंसिव चथबा हौरखिबने ऑफेंसिव असिदा अफगानिस्तान का ताजिकिस्तान का फाउनबा मरुओइबा लंबी अदु तालिबान सिंगना ममांग थादा लौसिनदुना मखोइगी कंट्रोल मखादा थमख्रबने ताजिकिस्तान नेशनल सिक्योरिटी कमिटी ना फोंदोरकपदा निंगथौकाबगी अयुक अंगनबदा अफगान लानमी लिसिंग अमगा कुंथ्रागा तरेट मसागी पुंसी कंजनबगीदमक हानगे सोवियत लैबाक असिदा चेंसिलकले नुमिदांग सुप्पा अमा तालिबान सिंगा खुद थोंगनरबा मतुंग मायोकनबा ngamlaktabadagi अफगान गवर्नमेंट लानमी सिंग अदु ताजिकिस्तान दा चेंसिलकपने युमलोनबगा मरी फना लैनबा अमदि अफगानिस्तान की लैबाक मनुंगी ओइबा वाफमदा खुद थिंजनदबा हाइबा वाफमदा अफगान गवर्नमेंट फोर्सिंग्सदु ताजिकिस्तान दा संगजफम लौबा याहनखि पाव असिना मखा तारदुना ताजिकिस्तान गा लोनबा ngamkhai paringda लैबा अफगानिस्तान के बदाख्सन प्रोविंस की डिस्ट्रिक्ट तरुकमग तालिबान सिंगना मखोइगी कंट्रोल मखादा थमख्रे मेथादा गवर्नमेंट फोर्स की मथक्ता तालिबान सिंगना खुद थाबा हौरकपदगी अफगान लानमी कया ताजिकिस्तान दा ममांगदसु मथवाई हिंगनबा चेंसिलखरबने तालिबान मिलिटेंट सिंगना अफगानिस्तान के मताई थंगबा सरुकता लैबा प्रोविंस सिंग मथंग मथंग मखोइगी कंट्रोल मखादा थमदुना अफगानिस्तान पुंबा इकोई कोइना तालिबान सिंगना खुदुम चनसिनबगी फिबमदा लैख्रे US प्रेसिडेंट जो बाइडेन की सही असिगी सेप्टेम्बर 18 अफगानिस्तान दा कुनसुबा सही की थौरम याउबा नंगनबा US लानमी पुंबा अफगानिस्तान दगी लौथोकने लौथोखिबदगी तालिबान सिंगना अफगान फोर्स ता अटैक चथबा खांगेन हेंगलखिबने US की एक्सपर्ट सिंगी माइकेदगी अफगानिस्तान दगी US लानमी लौथोखिबगा तालिबान सिंगी मखुत्ता सही फादना अफगानिस्तान ताखिबा याय हाइबगी सिंगनबा ममांगदा फोंख्रबने अरोइबदा ताबिरिबा पुमनमकपु थागतजरी।